Naoroijam Ongbi Shilla Meehatki Maiyokta Leikai Meeyamna Wakat Meepham famduna Meehat asida chenaba mioi kudakta fagadabani haina Leingakta Takhre. Wakat Meepham adu misi siga mari lainana semkiba JC na sinduna pangthokibani. Wakat Meepham adu mari lainana JC ki co-convener TS Rosni na Meehat asida mapung oina chenaba yauna mioi ahum police na fare haina fongdokli adubo hojik su chingnaba mioi khara wathoriba sisu fagat laba matungda thaudok asigi chapchaba mari makhong adu puthoktuna mara leiba singbu logi matung in akan bachairak pibiu JC na talib demand asi fangdeba fawba leikidarbi gi hakchang laukhiroi hairi misi sigi matang da Manipur State Commission for Women gi chairperson na luchingba tim amasu ngasi nungthil laktun spot inquiry tawkre nakalarom da Manipur Police ki forensic science ki team amasu makhata na laktun thizin kre hairi Makoi musik mi mari ne bali se siri ba mani si balai de na siri ba nupi si di na manam bagi macha ani ne balai se nupa si ga yau ilaga pulap lai de ne ba yum kham si da moi mari ne balai se aduga ki hali ba mi si na matom da cylinder tawga makoi ani tuna ni hat da chena de ha bi no suka ya roi ba makoi mari khak lai minara ga moi ani khangge ni sunga ya roi ba aduga mapam de i sum da taram de ba ni ba me am ko kan moi i de ko ke ba adu moi ka mai khangoi de yo ba chena bi mi am ka tang phab su yaro ani ka tang phab su yaro moi hubak lo su ga ne kari ko moi sagai na tai nupi ngang chena le dana adu su loi pha ga da ne ai koi jesi ki mai ke de chena ba khudi mak pha ba hai ba che koi chap chap wari ne ba achum bana chap chana por e jesi ne ningi ko che chum me har ka no ko asi lo ga ne ba